Ngasigi matamda achouba afaba university ama hairagadi aikoina Cambridge Oxford University gi ming launai adubu ngasidagi 1600 700 years mangda prithibi gi khwaidagi chawba university kaida lei hairagadi bharat ta lei hainarami amasung madu Nalanda University of Vishavidyaloi ni adomda salu mauda zobo ojakaya amati masing naidana lariki collection lei mauda makhal mathel ga laik su paw phangani haiduna mi singa suggest tonarami hai ngasi su linari history da Nalanda University gi angakpa prithibi gi khwaidagi lirba university amani Nalanda University harise Nalanda haibase wahai ahom na pulaga oibani na plus alam plus da masiga artha adugumba khudolama maduga changdam nabi yadaba aduga ming tanate mingum na thabak su lairami Nalanda University se masigi university asida gyan ki pukai lairami hainai masida supna gi dharma gi oiba lairik khakta nataba but literature theology philosophy medicine chingba subject kaya tambi takpirami amasung subject khudingda matik chana gyan pibagi damak 9 floor na saba pik thanna lairik khakta thamba library chawkrab library amasu lairami mauda lak amanate lak ani nate but 90 lakhs books ki collection amati manuscript kaya lairami sini Masigi University as 700 years Prithibi ki missing the education peak hairi adubu Nalanda gi yekna bobsu wat ki banate matang da Nalanda da takpi tambiri ba dharma amsung maduki against chat ruler sing attack toki masigi manugda khwaidagi thathiba mongda attack toki base 12th century da Muslim invader plus ruler Bakhtiar Khilji nani Bakhtiar Khilji gi sepai sing Nalanda gi akan bawal sing top ki maruna macet thom tharaba tungda mauda leiba sathina chawkraba 9 floor gi apunba library adusu mai thadoki amasung 90 lakh lairik mai chaki complete chakpada tha hom sangki hairi Nalanda University asigi manung kase satina fajai hai angak ancient artifacts sing asi su lemhau ba buri amasung masi Bihar tani amasung lamkoiba singki best destination ama oinari Nalanda University asida lairiba artifacts sing asida Buddha dharma ga related oiba potna angambani asidagi khangi Buddhism ge chauba center ama oiram khibani haibase after Chinese traveler Hiwan Sangsu Homsid Laki Sikha Lobuki Damag Masitana Tana Sri Lanka Tibet East Asia Som the Satram the teacher Kea Laktuna Tambitak Piki Ngasi Indian history na Nalanda University ki matangda Kaudiam Suak Saki Weri Bharat Matamadagi Prithibi de Yamna Kanaba Pirakliba Lebak Amani Haibase Haukiba itihas puning singlaga matamama ki adugumba Nalanda University gumba matik mangal tarba university ama amok hana semgat pagi wakal chawna thamli amasung prithibi na haihan balak nari madudi ngasi su Bharat tamba takpagi sanskrit kala gi amadi culture gi tamphamni satphamni haibase ngasi su sakhang naba honari